Ahan makada channel sigi maike degi miyam punong pataram na okcha bagalona ni kogno na kurumjari amadi ngasi phone kiba pauche sindagi marwa headline sing amade marwa pau sing puduna lakchari tabishi November thasi da government semdrabadi speaker bu leader khallaga claim tangona bagi firep lay el rameshwar Agartala si hospital sana na Tripura ga chief minister na urep yung tamkre Sangai festival boycott to the sogon directly hauzik marwa pau tabishi November thasi da government semdrabadi speaker bu leader khallaga claim tangona bagi firep lay el rameshwar Chaliba November tha asida government sembagi wafam laktrabadi speaker bu leader oina khallaga government semna nabagi claim tawnanaba tawbagi chapchaba firep lay haina BJP gi MLA Laurembam Rameshwar fongdokre Thawal district ki tangjengda Dissolution APL Apollo UPBC thong amasung thongnau gi exhibition ama Manipur Legislative Assembly gi speaker TH Saitabata Singh hawdokpagi thoramda Kairao SC gi MLA Rameshwar wafam masi pawmising fongdokhe Thauramadu ki kudong chaba lawraga pawmising na hangba wahangi pawkum piraduna El Rameshwar hai karigumba chatliba November tha asigi manungda government asi semhaudrabadi party wagani masida natan hojik IDP singi maru eba Manipur ki economy asi yamna fibam chadre Rameshwar hai hojik nan Manipuri sing na palibani na palabagi matagum tawbani na lambi thong asi government sel laina tender mayam ama tawde RE revision amendment the chahi anirom kullaga lay miyam upul marakta chatlaga laybada banna chingba tawba kaya ama suchathaba uri semloi hairaga anoba election tawraga miyam kuina wahalaga thambadi chumde khali karigumba government asi semlaktaba taraga di BJP gi layriba MLA sing skip tawkhiba yaba laybra haina hangba wahangda Rameshwar hai Makoi MLA singi wakal da karigumba apam kharadi leiramgani leinaramgani hojik fawgi karino haibadi fongdok nabadi taba leite MLA sing da pendaba adumak leiramda wa mali karigumba government asi semlak trabadi BJP gi legislature singi aroiba khongfam kari oigani haina hangba wahangda party sigi MLA Rameshwar hai ekhoi gi marakta manaba wakalon kharadi leita sengbadi speaker bu leader oina khallaga government semnabagi claim tawge haina sem saraga lay adubu November fawbada government semlakani haiba wafam asida tanja ama yenglaga leinabani MLA singna pulaga speaker bu leader oina governor da government semna nabagi claim tawna ba sem saraga leire speaker bu ekhoi gi leader oina khallaga leire haina MLA Rameshwar fongdoki Dissolution na sinba exhibition adu hawdokpagi speaker na speaker Saitrabat Singh hai Manipur saba yum sing the Chongba problem sing adu solution na piba ngamna naba showroom asi hangdokli asigumba showroom asina kari kanagumba sing da thabak pibada su mateng pangani khali government thabak pigani haiba khaktagi oiba wakhalon natabida lanai oina su khona duna thabak piduna hingminabagi khongthang sing asi afavani Thoramasi kudong chaba lawraga president rule lairiba state asida popular government ama sembagi matangda pawmising na hangba wahangda speaker Saitabata hai popular government ki matang asi BJP na state unit na hangba mukhoida hangba na hena chumgani hawjik fawbagi oina mukhoida chapchaba kariguma makhal amatagi wafam amata laitri Manipurda central leader sing lakani haibagi pawdi lay leader sing laklaba matung kari tawi kari tawrakadagi haibadu puna yengminaba mathau tai masida koitan tanaduna yaw roidabagi maram masigi maram munna khangdri haina Saitrabatana fongdoki ngasigi exhibition adu hangdokpagi thoramda mayang Imphal AC gi MLA Kongkham Robindro Singh amasung BJP Manipur Pradesh ki General Secretary P Premananda Maitei amasung atopa mi kya su saruk yaki Nakalamaromda Agartala Sis Hospital Sana na Tripura gi Chief Minister na urep uyung tamkre Tripura gi healthcare infrastructure gi masak thokpu khongthang ama oina Chief Minister na Professor Dr. Amit Shah na West Tripura gi Khayarpur gi RK Nagar lingkhat kadaba multi speciality amadi super speciality hospital oigadawriba Sis Hospital gi Agartala gi urep uyung tamkre Sis Hospital and Research Institute Private Limited Imphal gi thorang makhada paikhatpa project asigi tangkak mari thokna chahi mapan gi manungda paikhatuna Tripura amasung masigi yumthang nariba lamdamda advance oiba amasung ataba mamalda healthcare service pinanaba pandam thamli
Sija Hospital and Research Institute Impal na hojik oiriba thak asi yongonaba honabada chahi nifu changki Agartala da paikat kadoriba project asidi chahi tara yaudana paikatnaba pandam thamli urep uyung tamnanabagi tambagi thauram aduda khayarpurgi MLA Ratan Chakrabarti Tripura Government ki Secretary Health Kiran Gitte Senior Official Singh Healthcare Professional Singh Community Luchingba Singh Tripura da leba Manipuri Singh amasung mafam adugi miyamna saruk yaki Thauram aduda Chief Minister Professor Amit Shah na haiki khongthang asi Tripura ki healthcare sector fagat hanbada natana yamna maru oiba development amani Sija Hospital Agatara Linkhatpa asi Tripura healthcare infrastructure fagat hanbada natana local gi miyoi lising kaya thabak pinanabagi khudong chaba piragani Akoigi midyang di Tripura awang nongpok lamdam gi miyam amasung yumthang nariba laibak singgi miyam gi health amadi medical hub ama ohenbani Sija Hospital na Tripura kidney mai pak na transplant tawkhiba aduna akoigi thajaba hengat hanki Lamdam asida Sija gi mai pak pagi record adu uraba matung project asigidama government na lam ekar kunipan allot tawre Sija Hospital CMD Dr. Palin Khundong bamna Tripura government amasung miyam gi mateng pibi bagi damak thagatki Icham chamba urep uyum tambanate masidi Tripura da malem gi thaki healthcare gi manglan amagi urep tambani ngasi tharibu u asina lamdam asida apakpa umang ama uhellagani haiki Sija Hospital Agartala organ transplant robotic amadi joint replacement surgery interventional cardiology neurosciences cancer care amadi comprehensive wellness service yauna advanced oiraba facility sing pinanaba pandam thamle hangdok kadoriba camp asida nursing paramedical amasung healthcare management education institute yahonduna skill development amadi implement ki khudong chaba pigani haina su Dr. Palin fongdok lamki amarom dasu sangai festival boycott tawada sagun narakli kumja 2023 gi May 3 dagi thorakliba irang asina maram oiraga masa masa gi yum singda hanjinba phangdana leiriba IDP sing ana ayek kaya yaurapa sufam nompham amadi senthok lambi leiraktaba kaya asina pelaktabadagi masa mathomta sijaba kaya yaurapa makhoi gi phangphang thokpa chakthung phawba phajana piba ngamdraba tangkak asida Manipur gi president rule government asina IDP singi awat apa amadi awaba kaya yengsinbagi mahutta na thairaga sangai festival pangthokani haina lawrakliba wareb asi khudapta handokadabani haina United People's Front Manipur gi cherol amana fongdorakli iramdam asi hawjik karamba tangkakta leiribagi haibisi miyam nainabiu sufam nompham phangdriba sel thungi phibamna sathina sokoliba asigi mathakta maitei ekhoi tampak lamdamdagi hendokpa yadana national highway sinda chatpa yadana thambiriba tangkak asida sangai festival pangthoktuna lamdam asi ing chikpa tungdu leitaba phibam amada leire haina ut chaibagi thawong asi miyamna tumina leithokpagi mahut festival asi punna thingmin nahoba mathau tare haina lawi IDP amadi kokomina sangai festival boycott tawriba asida UPF Manipur mapung phana sawgatpaga loinana ngasi miyamna su boycott tawba asima punna sawgatminasi hairi amaramda leibaki irang asi loisilaga sangai festival pangthokpiu miyam tangdu leitana hingminnabagi wakalongi wangmada lengak asina sangai festival pangthoknaba hotnari haibasi hawjik miyamna wari basing asi ubidre haibaga chap manai maram aduna hawjiki oiriba phibam asida sangai festival pangthokpa haibasi achumba khongthang nate haina Manipur Peace and Integrity Mapi Council na fongdorakli maram sing asina ngasi lengak hawjiki oina sangai festival pangthokpa matang matam chade masigi mahutta irang asi hana loisinaba thamoi seng achumba maikairomda hena pukning chingsinbiu apunba ing tappa saukhatpa iramdam ama miyamgi punsi maning tamna hinghanba ngamnaba maikairomda changsinbiu haina Mapi Council gi cherol asina makha tarakli amaromda Suk Student Union of Kangleipak nasu sangai festival pangthokpa matang chadri pangthokpiganu haina taksilakli Sukki Publicity Secretary S. Prem Kumar Mangang Thadorok Cherol Amanahai
ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯔꯝ ꯌꯥꯝ ꯆꯥꯗꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯒꯅꯨ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯍꯤ 2 ꯍꯦꯟꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯊꯣꯛꯍꯟꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯗꯕ ꯐꯤꯕꯝꯗ ꯂꯩꯈꯥ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯃꯒꯤ ꯃꯔꯛꯇ ꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯏꯪ ꯆꯤꯛꯄ ꯐꯤꯕꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯐꯝ ꯑꯇꯩꯗ ꯐꯪꯗꯕ ꯁꯉꯥꯏ ꯍꯥꯏꯔꯤꯕ ꯁꯖꯤ ꯃꯈꯜ ꯑꯁꯤꯒꯤ ꯃꯤꯡꯗ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯅꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯔꯛꯇ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯁꯤ ꯍꯥꯟꯅ ꯇꯥꯕꯤꯗꯨꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯁꯤꯟꯒꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ IDPꯁꯤꯡ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯁꯧꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ꯫